ꯃꯄꯨꯟꯁꯤꯒꯤ ꯉꯥꯎꯁꯤꯟꯅꯔ ꯂꯩꯖꯔꯕ ꯅꯨꯄꯥꯗꯣ ꯂꯦꯛꯆꯔꯅꯤ ꯁꯥꯗꯅ ꯃꯃꯥꯗꯨꯅ ꯉꯥꯡꯖꯔꯤ ꯃꯆꯥ ꯅꯨꯄꯥꯗꯨꯅ ꯇꯥꯕꯤꯗ꯭ꯔꯕꯗꯨꯗꯗꯤ ꯈꯣꯏꯗꯧ ꯊꯤꯠꯂꯗꯨꯅ ꯁꯥꯎꯔꯛꯂꯤ ꯍꯩ ꯅꯄꯥ ꯌꯥꯃꯤ ꯃꯆꯥ ꯅꯪꯕꯨ ꯐꯣꯟꯗ ꯑꯁꯨꯛ 이딕 ꯆꯨꯔꯒ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯣꯏꯔꯣꯏꯅꯦ ꯑꯗꯨꯃꯥꯏ ꯂꯩꯔꯒ ꯅꯊꯤ ꯂꯧꯔꯒ ꯆꯥꯒꯦꯗꯅꯤ ꯕꯦꯂꯤꯛꯇꯣ ꯀꯥꯞꯊꯠꯅꯔꯤ ꯑꯩ ꯁꯤꯔꯦ ꯀꯜꯂꯨ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯍꯨꯔꯥꯟꯕ ꯂꯦꯂꯥ ꯑꯁ ꯅꯀꯣꯛꯇꯨꯗ ꯕꯣꯛ ꯂꯥꯎ ꯊꯣꯝꯂꯛꯀꯅꯤ ꯍꯩ ꯆꯟꯗꯥꯂꯥꯕ ꯅꯪꯕꯨꯅꯤꯅꯦ ꯑꯩꯅ ꯉꯁꯥꯏꯗꯤ ꯍꯥꯏꯁꯦ ꯃꯃꯥꯅ ꯉꯥꯡꯂꯤꯗꯨꯒ ꯇꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯁꯣꯝꯗ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯔꯤꯇꯥ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯆꯩꯗꯨꯅ ꯐꯗꯠ ꯀꯟꯗꯨꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯕ ꯑꯗꯨꯒ ꯈꯪꯕ ꯅꯠꯇꯦ ꯕꯦꯂꯤꯛꯇꯣ ꯃꯃꯤꯠꯇ ꯐꯣꯟꯗ ꯆꯣꯡꯊꯣꯛꯈ ꯌꯦꯡꯂꯒ ꯂꯩꯔꯝꯃꯨ ꯈꯪꯉꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯊꯔꯛꯄꯗꯤ ꯌꯦꯡꯉꯣ ꯔꯤꯇꯥ ꯐ꯭ꯔꯥꯟ ꯄ꯭ꯔꯣꯄꯣꯛ ꯆꯥꯏ ꯍꯩ ꯅꯄꯥ ꯌꯥꯃꯤ ꯃꯆꯥ ꯕꯦꯂꯤꯛ ꯐꯤꯗꯤꯡ ꯆꯣꯡꯗꯨꯅ ꯌꯦꯁ ꯀꯥꯔꯦ ꯔꯤꯇꯥ ꯐꯣꯟꯗꯣ ꯇꯥꯛꯃꯨꯟꯗꯨꯅ ꯂꯪꯈ꯭ꯔꯦ ꯕꯦꯂꯤꯛ ꯈꯪꯉꯥꯏ ꯍꯥꯏꯔꯤ ꯀꯅꯥꯅꯣ ꯃꯃꯥ ꯏꯕꯦꯝꯃ ꯔꯤꯇꯥ ꯁꯥꯎꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯩ ꯀꯥꯞꯊꯠꯅꯕ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯅꯤꯅꯦ ꯏꯆꯥꯗꯤ ꯀꯧ ꯉꯥꯡꯕꯒ ꯇꯥꯗꯕ ꯃꯈꯩ ꯀꯧꯁꯨ ꯀꯧꯗꯅ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯨ ꯔꯤꯇꯥ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯗꯨ ꯂꯩꯗꯨꯅ ꯅꯅꯥꯁꯦ ꯌꯥꯝ ꯀꯟꯕ꯭ꯔꯥ ꯅꯪ ꯍꯥ ꯑꯁ ꯔꯤꯇꯥ ꯀꯩꯅꯣ ꯅꯥꯏꯌꯦ ꯐꯣꯟꯁꯨ ꯊꯨꯒꯥꯏ ꯅꯥꯁꯨ ꯑꯃꯨꯛ ꯊꯥꯗꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯊꯤꯕꯣꯡ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗ꯭ꯔꯦ ꯒꯦꯝ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯀꯧꯔꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯀꯧꯁꯨ ꯀꯧꯗꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟꯗꯨꯗ ꯌꯦꯡꯗꯨꯅ ꯑꯣ ꯔꯤꯄꯤꯠ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟꯗꯨꯗ ꯌꯦꯡꯗꯨꯅ ꯑꯣ ꯗꯗꯥꯒꯤ ꯊꯋꯥꯏ ꯅꯪ ꯆꯠꯂꯕꯣꯏꯔꯦ ꯗꯗꯥꯗꯤ ꯀꯃꯥꯏ ꯂꯩꯍꯧꯅꯤ ꯍꯩ ꯌꯦꯡꯅꯤꯡꯗꯦ ꯐꯣꯟꯗꯣ ꯑꯃꯨꯛ ꯈꯨꯝꯒꯠꯇꯨꯅ ꯌꯦꯡꯉꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ ꯃꯃꯥꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯌꯦꯡꯖꯔꯤ ꯍꯤꯡꯆꯥꯕꯤ ꯔꯤꯇꯥ ꯏꯕꯦꯝꯃ ꯍꯤꯡꯆꯥꯕꯤ ꯃꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗ ꯑꯣꯟꯊꯣꯛ ꯊꯤꯅ ꯂꯥꯛꯅꯕꯤꯔꯦ ꯍꯥꯏꯃꯤ ꯑꯁ ꯑꯩ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯀꯥꯏꯗꯤ ꯌꯥꯗꯣꯏꯕ ꯇꯣꯇꯤꯜ ꯄꯨꯡꯈꯩ ꯇꯨꯝꯈ꯭ꯔꯒ ꯃꯃꯥ ꯌꯥꯝ ꯍꯧꯁꯅꯨ ꯑꯩꯅ ꯉꯁꯤ ꯏ ꯀꯥꯔꯛꯇꯅ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯪꯅ ꯏ ꯀꯥꯔꯛꯇꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯃꯤ ꯆꯥꯛ ꯇꯞ ꯇꯥꯈꯩ ꯆꯥꯔꯒ ꯇꯨꯝꯈꯤꯅꯤꯀꯣ ꯄꯨꯟꯁꯤꯒꯤꯕꯨ ꯇꯨꯝꯈꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯅꯪ ꯉꯥꯡꯅꯕꯁꯤ ꯋꯥꯔꯤꯅꯦ ꯑꯩꯁꯨ ꯈꯪꯕ ꯋꯥꯔꯕꯅꯦ ꯋꯥꯔ ꯆꯠꯂꯨꯕꯒꯤ ꯆꯣꯛꯊꯕꯒ ꯑꯗꯣ ꯄꯨꯡ 24 ꯇꯨꯝꯃꯒ ꯁꯨꯝ ꯂꯩꯕ ꯌꯥꯕꯒꯤ ꯍꯤꯗꯥꯛꯀ ꯄꯨꯊꯣꯔꯛꯑꯗꯤ ꯈꯔ ꯂꯩꯁꯤꯀꯣ ꯍꯣ ꯑꯗꯨꯒꯤꯗꯤꯅꯦ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯂꯧ ꯍꯤꯗꯥꯛ ꯀꯣꯛ ꯊꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯆꯥꯛꯇ ꯑꯣꯏꯅ ꯍꯥꯞꯄꯨ ꯍꯥꯏꯕ꯭ꯔꯥ ꯆꯥꯗ ꯍꯥꯞꯄꯨ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯥꯝ ꯂꯦꯝꯖꯗꯦ ꯑꯣꯏꯕ ꯃꯆꯥ ꯑꯩꯅ ꯂꯦꯝꯃꯤ ꯈꯨꯂꯦꯝꯁꯤꯒ ꯑꯣꯟꯊꯣꯛ ꯆꯥꯅꯈꯤꯗ꯭ꯔꯦ ꯃꯆꯥ ꯑꯩꯕꯨ ꯈꯖꯤꯛꯇꯁꯨ ꯂꯧꯗꯦꯅꯦ ꯍꯩꯌꯦꯗ ꯑꯩꯈꯣꯏ ꯏꯃꯥ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯌꯥꯝꯅ ꯍꯔꯦ ꯏꯆꯥꯗꯤ ꯌꯥꯝ ꯂꯦꯝꯈ꯭ꯔꯕꯣꯏꯗ ꯁꯨꯅꯤꯡꯗꯕꯁꯦ ꯕꯦꯂꯤꯛ ꯁꯥꯎꯒꯦ ꯇꯧꯔꯛꯏ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗꯤ ꯍꯦꯗ ꯏꯃꯥ ꯑꯗꯨꯃꯛꯇꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯆꯥꯅꯤ ꯈꯔꯁꯨ ꯅꯇꯩ ꯆꯥꯕ ꯋꯥ ꯍꯥꯏꯌꯣ ꯅꯇꯩ ꯆꯥꯗꯕ ꯃꯤꯗ ꯅꯇꯩ ꯆꯥꯗꯕ ꯋꯥ ꯍꯥꯏꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯏꯃꯥ ꯋꯥꯔꯝꯃꯅꯤ ꯂꯨꯛ ꯍꯥꯕꯤꯔꯣꯖꯣ ꯃꯈꯨꯠꯅꯒ ꯊꯣꯡꯂꯣꯝꯗ ꯁꯥꯏꯟ ꯇꯧꯗꯨꯅ ꯍꯥꯏꯕꯅꯤ ꯎꯁꯤꯠꯇꯕꯩ ꯋꯥꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯂꯝꯕꯥ ꯄꯥꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯆꯩꯗꯨꯅ ꯁꯦꯠ ꯀꯟꯁꯜꯂꯤ ꯑꯃꯗꯁꯨ ꯐꯟ ꯆꯣꯡꯈꯠꯂꯤ ꯅꯥꯏꯅꯦ ꯀꯩꯅꯣ ꯅꯥꯗꯕ ꯅꯤꯡꯕ꯭ꯔꯣ ꯌꯣꯠꯂꯣ ꯑꯩꯁꯦ ꯁꯠꯁꯠ ꯌꯥꯝ ꯉꯥꯡꯅꯅꯨ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯔꯤꯇꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯕꯦꯂꯤꯛꯁꯇꯣ ꯑꯃꯨꯛꯇꯪ ꯄꯩꯅ ꯌꯦꯡꯂꯝꯗꯨꯅ ꯐꯣꯟꯗꯨꯗ ꯃꯤꯠꯌꯦꯡ ꯇꯥꯈ꯭ꯔꯦ ꯁꯤꯗꯤ ꯐꯖꯅ ꯀꯥꯏꯗꯅ ꯀꯩ ꯊꯝꯃꯣꯏꯅꯣ ꯁꯤꯕꯣ ꯅꯨꯡꯁꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯉꯥꯟꯕꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯎꯏꯔꯒ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯅꯣꯛꯃꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯁꯠꯇꯣꯛꯏ ꯅꯨꯄꯥꯗꯨꯁꯨ ꯑꯐꯤ ꯑꯐꯥꯏ ꯑꯣꯏꯅ ꯃꯃꯤꯠ ꯁꯠ ꯄꯥꯡꯂꯤ ꯀꯩꯗꯧꯔꯦ ꯑꯩ ꯍꯧꯒꯠꯀꯦ ꯇꯧꯕ ꯆꯥꯛ ꯂꯥꯝꯃꯕꯣ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯆꯥꯛ ꯄꯨꯔꯛꯀꯦ ꯅꯨꯄꯤꯗꯨꯁꯨ ꯉꯛꯂꯞ ꯀꯩ ꯆꯥꯛ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯉꯥꯟꯕ ꯁꯨꯝ ꯇꯞꯅ ꯈꯨꯝꯂꯛꯏ 10 ꯇꯥꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯋꯥꯜ ꯀ꯭ꯂꯣꯛꯇꯨꯗ ꯑꯃꯨꯛ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯉꯛ ꯉꯛꯅ ꯅꯨꯄꯥ ꯃꯥꯗ ꯌꯦꯡꯂꯛꯏ ꯉꯁꯥꯏꯅ ꯍꯧꯗꯣꯔꯛꯎ ꯌꯥꯗ꯭ꯔꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨꯗ ꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤ ꯇꯞꯅ ꯍꯧꯒꯠꯂꯤ ꯐꯦꯕꯔꯗꯤ ꯐꯔꯝꯂꯤ ꯑꯗꯨꯕꯨ ꯃꯀꯣꯛꯇꯨꯗꯤ ꯆꯤꯛꯂꯤ ꯇꯧꯔꯤ ꯀꯩꯗꯧꯔꯒꯦ ꯀꯣꯛ ꯉꯥꯎꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦ ꯂꯩꯔꯝꯃꯨꯀꯣ ꯀꯨꯝꯊꯔꯛꯀꯅꯨ ꯑꯩ ꯅꯪꯒꯤ ꯆꯥꯛ ꯂꯧꯔꯛꯀꯦ ꯉꯥꯟꯕ ꯄꯔꯄꯝ ꯆꯦꯟꯊꯈ꯭ꯔꯦ ꯅꯨꯡꯁꯤꯁꯨ ꯃꯥꯅ ꯀꯦꯌꯔ ꯌꯥꯝ ꯂꯧꯖꯕꯗꯨ ꯎꯕꯗ ꯊꯃꯣꯏꯗꯨ ꯄꯦꯟꯖꯔꯝꯃꯤ ꯃꯄꯨꯔꯣꯏꯕ ꯑꯉꯥꯎꯕ ꯑꯁꯤꯒꯤ ꯃꯇꯧꯗꯣ ꯌꯥꯝꯁꯨ ꯅꯨꯡꯁꯤ ꯁꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛ
ꯈꯪꯍꯧꯗ꯭ꯔꯦ ꯉꯥꯟꯕ ꯀꯥꯈꯠꯂꯛꯄꯗꯣ ꯃꯈꯣꯏꯅ ꯆꯥꯛꯇꯣ ꯇꯣꯠꯂꯒ ꯏꯜꯂꯛꯄꯗꯨꯗ ꯋꯥꯈꯠꯂꯛꯏ ꯑꯩ ꯆꯥꯖꯒꯦ ꯅꯈꯨꯠꯇꯣ ꯏꯪꯅꯤ ꯏꯁꯤꯡ ꯄꯥꯏꯕꯗꯣ ꯑꯩ ꯏꯜꯂꯛꯀꯦ ꯅꯨꯡꯁꯤ ꯇꯨꯃꯤꯟꯅ ꯂꯩ ꯁꯤ ꯆꯥꯔꯣ ꯅꯥꯔꯒꯗꯤ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ ꯀꯣꯟꯅ ꯐꯨꯒꯦ ꯍꯥꯏꯔꯁꯨ ꯐꯨꯔꯣꯕ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯏꯜꯂꯤꯁꯦ ꯆꯥꯁꯜꯂꯣ ꯅꯨꯡꯁꯤꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯨꯗ꯭ꯔꯦ ꯇꯞꯅ ꯆꯥꯁꯤꯜꯂꯤ ꯍꯥꯏꯕ ꯉꯥꯡꯕ ꯌꯥꯝ ꯇꯥꯗꯦ ꯅꯨꯡꯁꯤ ꯑꯍꯜꯒ ꯁꯥꯗꯅ ꯉꯥꯡꯂꯛꯏꯗꯣ ꯅꯨꯄꯤ ꯃꯥꯗꯤ ꯅꯣꯛꯅꯤꯡꯂꯤ ꯋꯥꯍꯩ ꯉꯥꯡꯒꯅꯣ ꯇꯥꯅꯤꯡꯕ ꯋꯥꯠꯂꯤ ꯑꯗꯨꯗ ꯅꯨꯄꯥ ꯃꯥꯁꯨ ꯇꯨꯃꯤꯟ ꯂꯩꯖꯔꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯑꯗꯥꯏꯗ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯗ ꯅꯪ ꯆꯥꯔꯀꯥꯟꯗ ꯆꯥꯒꯦ ꯇꯧꯕꯅꯤ ꯌꯥꯔꯦ ꯆꯥꯖꯔꯨꯔꯣ ꯑꯣꯛꯂꯕꯣ ꯉꯥꯟꯕ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯍꯥꯝꯗꯣꯛꯇꯨꯅ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯤꯖꯕ ꯍꯧꯔꯛꯏ ꯁꯤ ꯊꯛꯆꯤꯜꯂꯣ ꯃꯃꯥꯅ ꯐꯨꯜꯂꯛꯄꯅꯤ ꯉꯁꯥꯏ ꯏꯪꯉꯦ ꯍꯥꯏꯗꯅ ꯑꯩꯅ ꯑꯃꯨꯛ ꯁꯥꯍꯜꯂꯛꯑꯕꯅꯤ ꯅꯨꯡꯁꯤ ꯕꯥꯜꯗꯨꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯑꯗꯨꯕꯣ ꯑꯍꯜꯁꯤꯡꯅ ꯊꯥꯏꯅ ꯁꯤꯖꯤꯟꯅꯕ ꯍꯤꯗꯥꯛꯅꯤ ꯅꯨꯡꯁꯤ ꯇꯞꯅ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯑꯩ ꯊꯛꯅꯤꯡꯗ꯭ꯔꯦ ꯃꯅꯝꯁꯦ ꯌꯥꯝ ꯅꯝꯊꯤ ꯁꯤꯅ ꯅꯝꯊꯤꯗꯅ ꯀꯌꯥꯝ ꯅꯝꯊꯤꯗꯣꯏꯕ ꯊꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯅꯥꯔꯒ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯃꯤꯅ ꯊꯛꯅꯤꯡꯗꯦ ꯍꯥꯏꯔꯒ ꯊꯛꯇꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯆꯠꯀꯦꯕ ꯑꯗꯣ ꯁꯤ ꯊꯛꯑꯣ ꯍꯥꯏꯕ ꯅꯨꯡꯁꯤ ꯇꯞꯅ ꯍꯤꯞꯊꯈꯤ ꯉꯥꯟꯕ ꯁꯨꯂꯞ ꯌꯦꯡꯂꯛꯏ ꯍꯤꯗꯥꯛ ꯍꯥꯞꯄ ꯕꯥꯎꯜꯗꯨꯗ ꯁꯤ ꯊꯛꯎꯗ ꯅꯪꯕꯣ ꯑꯩ ꯊꯛꯅꯤꯡꯗꯦ ꯇꯨꯝꯕ ꯍꯧꯒꯠꯇ ꯉꯥꯏꯔꯤ ꯑꯃꯨꯛ ꯇꯨꯝꯅꯤꯡꯂꯕꯣ ꯅꯪꯕꯣ ꯇꯨꯝꯅꯤꯡꯗ꯭ꯔꯁꯨ ꯍꯤꯞꯀꯦ ꯕꯦꯝ ꯁꯤ ꯊꯛꯑꯣ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯕꯥꯎꯜꯗꯣ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯐꯩꯖꯨꯞ ꯁꯨꯞꯆꯤꯜꯂꯤ ꯑꯗꯨꯒ ꯀꯥꯡꯈꯜꯒꯗꯣ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯁꯣꯐꯥꯗ ꯆꯪꯈꯤꯗꯨꯅ ꯍꯤꯞꯈ꯭ꯔꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯇꯞꯇꯥꯏ ꯇꯨꯝꯊꯣꯛꯂꯨꯔꯕꯅꯤꯅ ꯅꯨꯄꯤꯗꯨꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯅꯨꯄꯥꯗꯨꯅ ꯊꯛꯎ ꯍꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯕ ꯍꯤꯗꯥꯛꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯂꯥꯝꯗꯨꯅ ꯍꯣꯏꯗ ꯊꯛꯑ ꯂꯣꯏꯔꯦ ꯒꯔ ꯊꯛꯆꯤꯜꯂꯤ ꯀꯩꯁꯨ ꯍꯩꯅꯗꯕ ꯅꯠꯇꯦ ꯍꯤꯗꯥꯛꯇꯣ ꯃꯥꯒꯤ ꯑꯉꯥꯡꯗꯨꯗ ꯀꯦꯖꯔꯤꯕꯅꯤ ꯅꯨꯄꯥ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯃꯟꯕꯅ ꯈꯪꯖꯗ꯭ꯔꯤꯕꯅꯤ ꯅꯨꯄꯥ ꯃꯥꯗꯤ ꯆꯥꯛꯀ ꯆꯥꯈꯤꯗꯕꯗꯨꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯅꯨꯄꯥ ꯃꯥꯕꯨ ꯍꯧꯗꯣꯔꯛꯏ ꯉꯥꯟꯕ ꯇꯨꯝꯊꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯉꯥꯟꯕꯁꯨ ꯅꯨꯄꯤ ꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯕ꯭ꯔꯥ ꯈꯜꯂꯗꯨꯅ ꯄꯥꯈꯠꯅ ꯐꯨ ꯍꯧꯒꯠꯂꯤ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯆꯥꯗꯨꯅ ꯇꯨꯝꯃꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯑꯩꯗꯤ ꯅꯁꯥ ꯉꯝꯗ꯭ꯔꯕ ꯈꯜꯂꯨꯔꯦ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯕ ꯐꯠꯇꯦ ꯍꯧꯒꯠꯂꯣ ꯉꯥꯟꯕ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯍꯣꯏ ꯆꯠꯂꯣ ꯐꯃꯨꯡꯗ ꯀꯥꯈꯠꯂꯣ ꯉꯥꯟꯕ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯆꯥꯛꯇꯣ ꯊꯥꯡꯗꯣꯛꯇꯨꯅ ꯆꯥꯈ꯭ꯔꯦ ꯅꯨꯡꯁꯤꯁꯨ ꯐꯝꯗꯨꯅ ꯉꯥꯏꯔꯤ ꯅꯪꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯀꯌꯥꯝ ꯏꯅꯤꯡꯗꯦ ꯀꯩꯕꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯁꯨꯛ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯃꯤ ꯅꯠꯇꯦꯁꯦ ꯈꯖꯤꯛꯇꯪ ꯐꯥꯎ ꯁꯔꯨꯛ ꯑꯃ ꯐꯥꯎ ꯅꯨꯡꯁꯤꯗ꯭ꯔꯣ ꯍꯥꯏꯃꯤ ꯆꯩꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯆꯥꯔꯤꯗꯣ ꯐꯖꯅ ꯆꯥꯎ ꯉꯥꯟꯕꯁꯨ ꯑꯃꯨꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯈꯨꯠ ꯃꯣꯖꯥ ꯑꯝꯇ ꯂꯩꯕꯤꯒꯦ ꯀꯩꯗꯧꯅꯕ ꯅꯞꯁꯤꯠꯅꯕ ꯇꯥꯅꯤꯡꯗꯦꯍꯦ ꯈꯨꯠ ꯃꯣꯖꯥꯕꯨ ꯀꯩꯗꯧꯅꯕꯅꯣꯌꯦ ꯑꯗꯨꯗꯤ ꯐꯖꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛ ꯇꯥꯕ ꯅꯊꯧ ꯂꯩꯇꯅ ꯀꯅꯥꯅ ꯂꯩꯌꯨ ꯍꯥꯏꯒꯦ ꯏꯊꯧ ꯂꯩꯕꯩꯅꯦ ꯍꯥꯏꯁꯦ ꯅꯪꯅ ꯀꯥꯏꯗꯩ ꯁꯦꯟꯅ ꯂꯨꯄꯥ ꯑꯃꯠꯇꯁꯨ ꯄꯥꯏꯖꯗꯕ ꯅꯪꯅ ꯄꯥꯏꯗ ꯑꯩ ꯁꯦꯜ ꯊꯣꯛꯑꯕꯅꯤꯀꯣ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈꯤ ꯀꯥꯏꯗꯦ ꯅꯪꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯅꯨꯡꯁꯤꯗ ꯁꯨꯂꯞ ꯀꯩ ꯊꯕꯛ ꯅꯠꯇꯦꯗ ꯅꯔꯣꯜ ꯆꯨꯝꯃꯣ ꯅꯨꯄꯥ ꯅꯪ ꯑꯩ ꯇꯨꯝꯅꯤꯡꯉꯤ ꯇꯨꯝꯃꯒ ꯌꯥꯈꯤꯔꯣꯏ ꯅꯔꯣꯜ ꯆꯨꯝꯃꯣ ꯉꯥꯟꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯛꯏ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯆꯠꯂꯣ ꯍꯥꯏꯒꯦ ꯃꯤꯅ ꯑꯩꯁꯦ ꯀꯩꯅꯤ ꯈꯟꯒꯅꯤ ꯅꯪ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯃꯇꯝꯂꯣ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯁꯦꯜ ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯥꯟꯖꯕ ꯁꯦꯜꯅ ꯅꯨꯄꯤꯗꯨꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯁꯦ ꯌꯥꯝ ꯄꯥꯝꯕꯖꯥꯠꯅꯤ ꯑꯩ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯀꯔꯤꯁꯨ ꯋꯥꯠꯇꯅ ꯃꯄꯨꯔꯣꯏꯕꯅ ꯂꯩꯕ ꯄꯣꯠꯅꯤ ꯍꯥꯏꯕꯗꯣ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯅꯪꯉꯣꯟꯗ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯈꯟꯗꯣꯏꯅꯤ ꯊꯕꯛ ꯁꯨꯕ ꯆꯦꯛ ꯁꯨꯕ ꯅꯨꯄꯥꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯃꯤ ꯃꯌꯥꯝ ꯃꯥꯡꯗꯁꯨ ꯏꯀꯥꯏꯔꯣꯏꯗ꯭ꯔꯣ ꯉꯥꯟꯕ ꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯈꯛꯇꯤ ꯇꯥꯕꯤꯌꯨ ꯅꯪ ꯀꯞꯀꯅꯨ ꯑꯩꯒꯤ ꯃꯥꯡꯗ ꯄꯤ ꯇꯥꯍꯜꯂꯛꯀꯅꯨ
ꯅꯨꯡꯁꯤ ꯍꯧꯖꯤꯛꯇꯗ ꯉꯥꯟꯕꯒꯤ ꯃꯈꯨꯠꯇ ꯎꯔꯛꯏ ꯈꯨꯠꯇꯨꯅ ꯀꯩ ꯉꯥꯟꯕ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯇꯦꯇꯨꯅꯤ ꯇꯦꯇꯨꯕꯨ ꯁꯨꯃꯥꯏ ꯍꯪꯅꯕ꯭ꯔꯣ 이베마 너는 ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯆꯠꯈꯤꯕ ꯌꯥꯈꯨꯟꯕ ꯃꯤꯗꯨꯅꯤꯅꯦ ꯑꯩꯅꯅꯦ ꯇꯦꯇꯨ ꯑꯣꯏꯅ ꯍꯛꯂꯒ ꯊꯝꯕ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯊꯦꯛꯊꯤ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯅꯨꯄꯥꯁꯦ ꯃꯔꯝ ꯆꯥꯗꯕ ꯃꯤꯅꯣꯛꯇꯨꯗ ꯅꯨꯄꯤꯗꯨ ꯁꯥꯎꯅꯤꯡꯂꯦ ꯀꯩꯗ ꯅꯣꯛꯅꯤꯡꯕ ꯖꯒꯥ ꯌꯥꯎꯒꯦ ꯅꯪꯅ ꯅꯣꯛꯂꯤꯁꯦ ꯅꯣꯛꯅꯤꯡꯕ ꯖꯒꯥ ꯌꯥꯎꯗꯅꯕ ꯅꯣꯛꯂꯤꯅꯤ ꯀꯩꯅꯣ ꯃꯤꯅ ꯑꯩꯁꯦ ꯀꯩ ꯈꯜꯂꯝꯅꯤ ꯏꯃꯥ ꯍꯣꯏꯅ ꯑꯩꯁꯦ ꯑꯐꯥꯎꯕꯤꯅꯤ ꯁꯣꯏꯗꯅ ꯈꯜꯂꯝꯅꯤ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯗ ꯉꯥꯟꯕ ꯅꯪ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯣ ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯕ ꯆꯩꯅꯤꯅꯣ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯃꯗꯤ ꯍꯥꯏꯅꯣ ꯑꯩ ꯈꯔꯗꯤ ꯆꯠꯀꯦꯕ ꯑꯩ ꯁꯦꯜ ꯄꯥꯝꯗꯦ ꯑꯩꯒꯤ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯁꯨꯞꯅꯇꯪꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯏꯔꯤꯈꯛꯅ ꯑꯄꯦꯟꯕ ꯑꯣꯏꯈ꯭ꯔꯦ ꯅꯨꯄꯥꯗꯨꯗꯤ ꯂꯧꯁꯤꯟꯕ ꯉꯝꯗ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯊꯥꯏꯅꯗꯒꯤ ꯌꯥꯝ ꯂꯤꯡꯅ ꯍꯧꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯍꯣꯠꯅꯔꯕꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯂꯥꯏꯔꯤꯛ ꯄꯥꯎ ꯀꯥꯗꯨ ꯀꯥꯔꯟꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯅꯁꯥꯒꯤ ꯅꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯄꯔꯐꯦꯛ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯕ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ ꯅꯨꯡꯁꯤ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯐꯥꯒꯤ ꯇꯧꯅꯤꯗ ꯍꯣꯏ ꯑꯩ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯃꯈꯩ ꯅꯪꯒꯤ ꯃꯥꯡꯗ ꯁꯛ ꯎꯠꯂꯔꯣꯏ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯐꯥꯎ ꯇꯥꯍꯜꯂꯔꯣꯏ ꯑꯩꯅ ꯄꯔꯐꯦꯛ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯀꯦ ꯀꯔꯤꯒꯨꯝꯕ ꯑꯣꯏꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯃꯥꯡꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯅꯨꯡꯁꯤꯗꯣ ꯃꯄꯤ ꯏꯔꯥ ꯆꯤꯜꯂꯛꯏ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯀꯞꯄꯤꯔꯣ ꯇꯧꯔꯤꯗꯨꯕꯣ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯍꯥꯏꯔꯒ ꯅꯨꯡꯁꯤ ꯄꯤꯔꯥꯡꯂꯛꯇꯕ ꯃꯣꯟꯗꯣꯛꯅ ꯃꯉꯛ ꯅꯣꯝꯃꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯍꯥꯏꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯉꯁꯤꯗꯤ ꯃꯃꯥ ꯃꯄꯥꯗ ꯅꯤꯡꯉꯥꯏ ꯑꯆꯧꯕ ꯑꯃ ꯇꯧꯔꯤ ꯕꯕꯥ ꯏꯃꯥ ꯑꯩ ꯂꯟꯗꯟꯗ ꯆꯠꯂꯒꯦ ꯅꯪꯕꯨ ꯑꯥꯎꯠꯁꯥꯏꯗꯇ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯈꯥꯡꯗꯅ ꯅꯠꯇ꯭ꯔꯣ ꯆꯠꯈ꯭ꯔꯤꯗꯤꯗꯣ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯕ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ UPSC ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨ ꯁꯤꯗ ꯀꯣꯆꯤꯡ ꯆꯠꯂꯒ ꯊꯥꯕꯗꯤ ꯌꯥꯏꯗꯅ ꯅꯅꯥꯎ ꯀꯩ ꯋꯥꯈꯜ ꯂꯥꯛꯄꯩꯅꯣ ꯅꯪꯅ ꯂꯟꯗꯟꯗ ꯆꯠꯀꯦ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯣꯐꯤꯁꯔꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯄꯥꯝꯗ꯭ꯔꯣ ꯍꯩꯃꯥ ꯏꯃꯥ ꯕꯕꯥ ꯑꯊꯨꯕꯗ ꯆꯠꯅꯕ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯦ ꯅꯆꯥꯅ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯃꯤ ꯎꯅꯤꯡꯗ꯭ꯔꯗꯤ ꯐꯔꯦ ꯐꯔꯦ ꯕꯕꯥꯅꯦ ꯍꯣꯔꯦꯟ ꯍꯦꯛ ꯀꯛꯂꯒꯦ ꯑꯊꯨꯕꯒꯤ ꯂꯩꯔꯝꯕꯗꯣ ꯍꯦꯛꯇ ꯀꯛꯂꯣ ꯍꯣꯏ ꯍꯣꯏ ꯊꯣꯏꯗꯤ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯃꯤꯁꯤꯡꯁꯦ ꯈꯪꯍꯧꯕ ꯅꯠꯇꯦꯀꯣ ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯑꯥꯎꯠꯁꯥꯏꯗꯇ ꯆꯠꯈꯤꯕ ꯃꯤꯁꯤꯡꯁꯦ ꯐꯠꯇꯕ ꯃꯤ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯐꯩ ꯍꯥꯏꯈꯤꯕꯗꯣ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯏꯊꯧꯕꯨꯗꯤ ꯂꯩꯖꯗꯕ ꯋꯥꯊꯤ ꯉꯥꯡꯂꯨꯁꯦ ꯑꯗꯨꯏ ꯁꯔꯨꯛ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯁꯦꯝꯂꯣ ꯅꯨꯡꯁꯤ ꯅꯅꯥꯎꯒꯤ ꯆꯥ ꯑꯝꯇ ꯁꯦꯝꯕꯤꯀꯣ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯋꯥꯔꯝꯂꯅꯤ ꯏꯆꯦ ꯑꯗꯩꯗꯤ ꯆꯝꯄꯜ ꯆꯥꯔꯅꯤ ꯑꯩꯈꯣꯏꯗꯤ ꯊꯣꯛꯆꯔꯦꯀꯣ ꯆꯦꯆꯦ ꯅꯪꯅ ꯑꯉꯥꯡꯗ ꯈꯟꯅ ꯍꯧꯅꯤꯡꯕꯁꯦ ꯍꯧꯅꯤꯡꯈ꯭ꯔꯕꯣꯏꯗ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏꯅꯅꯦꯕ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯤ ꯅꯨꯡꯁꯤꯅ ꯁꯦꯝꯕ ꯆꯥꯗꯣ ꯉꯥꯟꯕꯗ ꯄꯤꯔꯦ ꯉꯥꯟꯕꯁꯨ ꯂꯧꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯀꯥꯗ ꯀꯥꯈꯠꯈꯤ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯎꯪꯂꯒ ꯂꯩ ꯃꯥꯅ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯥꯅ ꯆꯠꯈ꯭ꯔꯒ ꯅꯣꯡꯁꯥꯕꯅ ꯃꯥꯒꯤ ꯕꯦꯝꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯥꯁꯨ ꯆꯠꯇꯕ ꯌꯥꯗꯦ ꯃꯥꯒꯤ ꯕꯦꯝꯒꯤ ꯑꯄꯥꯝꯕꯅꯤ ꯁꯤꯗ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯕꯦꯝꯒꯤ ꯑꯅꯤꯡꯕ ꯊꯨꯡꯕ ꯉꯝꯗꯕ ꯌꯥꯏ ꯃꯔꯝꯗꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯀꯔꯝꯕ ꯃꯤꯠꯅ ꯌꯦꯡꯅꯤꯡꯂꯣꯏ ꯃꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯂꯛꯀꯅꯤ ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯅꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯀꯗꯣꯝꯗꯅꯣ ꯋꯥꯈꯜꯁꯤꯅ ꯂꯤꯁꯤꯡ ꯑꯣꯏꯗꯨꯅ ꯃꯥ ꯃꯐꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯣꯏꯗꯧꯔꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯆꯦꯒꯤ ꯀꯥꯗ ꯂꯥꯛꯏ ꯊꯣꯏꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕꯅꯤ ꯃꯧꯄꯥꯒꯤ ꯆꯪꯂꯛꯄ ꯃꯑꯣꯡꯗꯨꯗ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯒ ꯀꯩꯗꯧꯔꯦ ꯉꯥꯟꯕ ꯃꯆꯦꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯏꯆꯦ ꯕꯦꯝꯁꯦ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨꯀꯣ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯑꯁ ꯅꯅꯥꯎ ꯅꯪ ꯌꯥꯝ ꯄꯛꯇ꯭ꯔꯦꯀꯣ ꯏꯆꯦ ꯑꯩꯅ ꯍꯥꯏꯁꯤ ꯂꯣꯏꯐꯥꯎ ꯇꯥꯈꯣꯕ ꯈꯠꯅꯖꯔꯁꯨ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯈꯛꯅꯤ ꯑꯇꯩ ꯂꯩꯇꯦ ꯑꯃꯅ ꯑꯃꯕꯨ ꯂꯨꯅ ꯈꯟꯖꯕꯅꯤ ꯊꯣꯏꯗ ꯁꯦꯔꯤꯁ ꯇꯥꯅ ꯀꯩꯗꯧꯔꯒꯦ ꯉꯥꯟꯕ ꯃꯃꯤꯠ ꯃꯃꯥꯏꯗꯣ ꯏꯁꯨꯛ ꯁꯨꯛꯅ ꯅꯣꯡꯁꯥꯕꯅ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ
मा ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈ꯭ꯔꯦ ꯑꯩꯅ ꯂꯩꯔꯤꯉꯩꯗꯗꯤ ꯐꯩ ꯑꯩ ꯆꯠꯈ꯭ꯔꯕ ꯀꯥꯟꯗ ꯃꯥ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯆꯠꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯣꯛꯂꯛꯑꯔꯣꯏ ꯊꯣꯏ ꯃꯄꯥꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯅꯅꯥꯎ ꯅꯨꯡꯁꯤꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯒꯦ ꯄꯔꯐꯦꯛ ꯑꯣꯏꯕ ꯄꯥꯝꯃꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯩ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯒꯤ ꯁꯛꯇꯝ ꯑꯃꯠꯇ ꯎꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯁꯛꯇꯝ ꯎꯕꯗ ꯑꯩꯒꯤ ꯄꯥꯟꯗꯝ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯂꯥꯛꯀꯅꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯍꯥꯟꯅꯒꯨꯝ ꯂꯩꯈꯤꯅꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯑꯗꯨꯅ ꯏꯁꯥꯅ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯆꯕ ꯑꯩ ꯄꯥꯝꯃꯤ ꯅꯨꯡꯁꯥꯕꯒꯤ ꯋꯥꯐꯝꯗꯣ ꯃꯉꯣꯟꯗ ꯍꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯌꯥꯗꯦ ꯍꯥꯏꯕ ꯌꯥꯗꯦ ꯃꯗꯨꯅ ꯏꯁꯥꯒꯤ ꯈꯟꯕ ꯑꯣꯏꯅ ꯈꯟꯈꯤꯕꯁꯨ ꯌꯥꯏ ꯏꯆꯦ ꯅꯨꯡꯁꯥꯕꯁꯦ ꯑꯔꯥꯏꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯏꯆꯦ ꯃꯥꯁꯦ ꯃꯄꯥꯝꯗ ꯊꯝꯈ꯭ꯔꯁꯤꯔꯥ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏ ꯉꯛꯅ ꯌꯦꯡꯂꯛꯏ ꯉꯥꯟꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯅꯤꯡꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯠꯅꯩ ꯆꯠꯅꯗꯦ ꯍꯥꯏꯕ ꯑꯃ ꯈꯟꯗ ꯃꯥꯒꯤ ꯐꯅꯕꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯅꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤ ꯃꯥꯅ ꯈꯖꯤꯛ ꯋꯥꯕꯗꯨꯅ ꯅꯨꯄꯥ ꯃꯥꯅ ꯍꯦꯟꯅ ꯋꯥꯕꯅꯤ ꯈꯪꯕꯤꯗꯕꯅꯤ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏ ꯅꯨꯄꯤ ꯃꯥꯅ ꯂꯣꯛ ꯈꯨꯗꯨꯅ ꯆꯪꯈꯤꯕꯗꯨꯗ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯗꯣ ꯍꯥꯏꯗ ꯂꯣꯛ ꯌꯥꯝ ꯈꯨꯔꯤ ꯏꯆꯦ ꯑꯩ ꯑꯝꯇ ꯌꯦꯡꯂꯨꯒꯦ ꯃꯁꯤꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯗ ꯄ꯭ꯔꯄꯣ ꯆꯦꯟꯊꯣꯔꯛꯂꯤ ꯀꯥꯗ ꯄ꯭ꯔꯄꯣ ꯀꯥꯔꯛꯄꯗ ꯅꯨꯡꯁꯤꯗꯣ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯂꯣꯛꯇꯣ ꯊꯨꯡꯂꯗꯤ ꯉꯁꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯕꯤꯗꯦ ꯑꯩꯁꯦ ꯋꯥꯍꯜꯂꯤꯕ ꯍꯥꯏꯗꯨꯅꯤ ꯅꯪꯒꯤꯁꯦ ꯋꯥꯍꯜꯂꯨ ꯈꯥꯡꯒꯦꯀꯣ ꯑꯩ ꯈꯥꯡꯒꯦ ꯍꯥꯏꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇ ꯂꯥꯝꯗꯨꯅ ꯄꯥꯏ ꯈꯨꯠꯁꯤꯁꯨ ꯏꯁꯤꯡ ꯄꯥꯏꯕꯒꯤ ꯌꯥꯝ ꯏꯪꯉꯤꯅꯦ ꯅꯨꯡꯁꯤ ꯉꯥꯟꯕꯗ ꯌꯦꯡꯂꯛꯏ ꯈꯨꯠ ꯃꯆꯥ ꯂꯩꯕꯤꯔꯔꯣꯏꯗ꯭ꯔꯣ ꯀꯩꯕ ꯀꯩꯝ ꯍꯥꯏꯗꯦ ꯀꯩꯅꯣꯝꯗꯤ ꯍꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯤꯗ ꯂꯩꯕꯤꯗꯣꯏꯅꯤ ꯍꯣꯔꯦꯟ ꯂꯩꯔꯛꯂꯒꯦ ꯑꯇꯩꯗꯤ ꯀꯩꯀꯩ ꯂꯩꯔꯝꯃꯨꯒꯦ ꯂꯩꯕꯤꯌꯨ ꯍꯥꯏꯗꯦ ꯇꯧꯅꯨꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯩꯒꯁꯦ ꯃꯤꯁ ꯇꯧꯔꯛꯇꯣꯏꯅꯦ ꯑꯗꯨꯗꯗꯤ ꯑꯩꯅ ꯂꯩꯕꯤꯕ ꯄꯣꯠꯁꯤꯡꯗꯣ ꯌꯦꯡꯂꯒ ꯂꯩꯗꯣꯏꯅꯦ ꯅꯪꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯂꯕ ꯃꯇꯝꯗꯗꯤ ꯑꯩꯗꯤ ꯅꯅꯥꯛꯇꯁꯨ ꯂꯩꯔꯔꯣꯏ ꯅꯨꯡꯁꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯃꯒ ꯍꯥꯏꯔꯛꯑꯣ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯂꯩꯔꯝꯃꯨ ꯂꯩꯔꯝꯒꯦ ꯁꯨꯇꯤ ꯂꯩꯔꯁꯨ ꯑꯁꯦꯡꯕꯒꯤ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯣ ꯅꯨꯡꯁꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯉꯥꯟꯕꯅ ꯄꯥꯏꯁꯤꯜꯂꯤꯕ ꯃꯈꯨꯠꯇꯨꯗ ꯌꯦꯡꯂꯛꯏ ꯉꯥꯟꯕꯅ ꯄꯥꯏꯁꯤꯟꯈꯤꯕꯗ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈꯤꯗꯅ ꯑꯗꯨ ꯎꯔꯗꯨꯅ ꯅꯐꯦꯠ ꯇꯧꯖꯩ ꯃꯥꯒꯤ ꯃꯈꯨꯠꯇ ꯌꯦꯡꯂꯒ ꯅꯐꯦꯠ ꯇꯧꯈꯤꯕꯗꯨꯗ ꯅꯨꯄꯥ ꯃꯥꯁꯨ ꯅꯣꯛꯃꯤ ꯇꯧꯖꯩ ꯑꯩꯅꯒ ꯅꯈꯨꯠ ꯄꯥꯏꯕꯤꯕꯁꯦ ꯅꯨꯡꯁꯤꯔꯛꯏꯔꯕ ꯑꯇꯣꯞꯄ ꯃꯈꯨꯠꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯤ ꯃꯥꯒꯤ ꯐꯣꯟꯗ ꯑꯃꯨꯛ ꯀꯥꯞꯄꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯤꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯅꯨꯡꯁꯤꯗꯣꯏꯅꯦ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯑꯩꯒ ꯃꯤꯁ ꯇꯧꯗꯣꯏꯅꯦ ꯅꯪ ꯈꯪ ꯅꯠꯇꯦꯗ ꯑꯥꯗ ꯑꯩꯅ ꯍꯦꯟꯅ ꯋꯥꯔꯨꯗꯣꯏꯅꯦ ꯏꯪꯂꯝꯒꯗ꯭ꯔꯥ ꯃꯁꯥ ꯑꯅꯥꯕꯒ ꯌꯥꯎꯕ ꯖꯥꯠꯂꯥ ꯀꯅꯥꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯅꯤ ꯁꯤ ꯈꯟꯕꯗ ꯂꯥꯏꯃꯟ ꯑꯣꯏꯗꯣꯏꯅꯦ ꯆꯥ ꯊꯛꯇ꯭ꯔꯕꯣ ꯀꯗꯥꯏꯗꯒꯤ ꯎꯔꯨꯕꯅꯣ ꯈꯪꯗꯦ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯞꯇꯨꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯄꯅꯤ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯑꯩꯅ ꯆꯪꯂꯛꯄꯗ ꯀꯥꯗꯁꯨ ꯂꯩꯔꯝꯗꯦ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯀꯩꯁꯨ ꯆꯠꯇꯦꯗ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ ꯈꯨꯠꯇꯣ ꯀꯟꯅ ꯄꯥꯏꯒꯅꯣ ꯅꯥꯏꯌꯦ ꯉꯥꯟꯕ ꯅꯣꯡꯃꯤ ꯈꯔ ꯑꯃꯨꯛ ꯊꯥꯗꯣꯔꯛꯏ ꯅꯥꯒꯅꯨꯀꯣ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯥꯕꯕꯨ ꯑꯩꯅꯔꯣ ꯐꯃꯨꯡꯗ ꯀꯥꯈꯠꯂꯣ ꯕ꯭ꯂꯥꯡꯀꯦꯠꯅ ꯈꯣꯡꯗ ꯁꯨꯞꯄꯒꯅꯦ ꯂꯩꯌꯣ ꯅꯨꯄꯤ ꯃꯥꯁꯨ ꯃꯔꯩ ꯑꯃꯨꯛ ꯌꯦꯠꯂꯨꯗ꯭ꯔꯦ ꯃꯈꯣꯡꯗ ꯕ꯭ꯂꯥꯡꯀꯦꯠ ꯁꯨꯞꯆꯤꯜꯂꯤ ꯉꯁꯤꯗꯤ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯤꯅ ꯌꯥꯔꯦ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯗꯥꯏꯂꯣꯛ ꯌꯦꯡꯅꯤꯡꯗꯦ ꯇꯥꯅꯤꯡꯗꯦ ꯁꯤꯅꯤ ꯐꯔꯦ ꯑꯩ ꯅꯪꯒꯤ ꯄꯣꯠꯁꯤꯡꯗꯣ ꯂꯩꯔꯝꯃꯨꯀꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯒꯤ ꯅꯥꯛꯇꯒ ꯌꯥꯝ ꯂꯩꯅꯤꯡꯕꯒ ꯇꯧꯔꯕꯣ ꯅꯪꯕꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯚꯥꯞ ꯌꯥꯝ ꯐꯒꯤꯅꯣ ꯑꯩꯅ ꯚꯥꯞ ꯐꯕ ꯇꯥꯔꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯉꯥꯟꯕ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯕꯒ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ ꯑꯩ ꯂꯥꯛꯀꯦꯗ ꯑꯩ ꯄꯨꯕꯤꯌꯨꯗ ꯉꯥꯟꯕ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏꯗꯤ ꯂꯩꯁꯤꯜꯂꯛꯇꯕꯤ ꯅꯣꯛꯃꯤ ꯂꯩ ꯄꯨꯅꯤ ꯍꯥꯏꯔꯣ ꯄꯨꯔꯣꯏ ꯍꯥꯏꯔꯣ ꯉꯥꯟꯕꯅ ꯇꯔꯪ ꯆꯠꯂꯤꯉꯩ ꯑꯃꯨꯛꯁꯨ ꯍꯪꯖꯤꯜꯂꯛꯄꯅꯤ ꯅꯨꯄꯤ ꯃꯥꯅ ꯂꯣꯏꯁꯤꯜꯂꯣ ꯑꯗꯣ ꯀꯩꯅꯣ ꯐꯤ ꯐꯨꯔꯤꯠ ꯑꯊꯥꯕ ꯁꯦꯠꯂꯣ ꯑꯗꯨꯒ ꯃꯥꯛꯁ ꯎꯞꯀꯗꯕ
Hoi, ai ima baba hoi de haram kige, losilamo. Ngan ba kum tharak tuna thabana sak thongni tuki manak ta sanglei. Maudo lobyam khuri haidena ne, ima na thajing khrabani. Ngan ba do dining chair da famduna mama de engdana. Hoi ma. Bemi bani kaithel chaluge. Hai ma. Lok thongni tuka horen minin do da yagadra ne. Manipur gi lambi singsiga. Mana chatninge pubi wa hairi. Hoi, mana hairak labani na hek chaluro. Nang baba phone tora ama bani. Mathang hapta gi kakle harakpani. Ngasidi ngehak su koiraki ma. Masu lohong lakpadagi koiba pubidri. Hoi, ado chak toklaga chatkadro. Hojik chalage chakti hotel amda charage. Phare chathoklur. Ngan ba hawalakpada masi sanglakpaga mapa chani. Kai sapagi wafam no. Ngan ba masi da khatnaba hori. Ekhoidi nupiga koiba chacharuge. Aribi nangdi lehoro ne. Is aibu kam liradana. Liba lidaba maithong da diyadri. Aigi imanabi ni ko nangna lawri sa aduga ibu li kaina. Nangi nupi sidi yam nawri ko. Ho ise na aribi aigi nupi na anawbi. Yam te khanakre. Ngang dana thokre mana sanglakpada nupi do mamai masado pangtai de tayraga lerambi. Yarida yang kona teshin raso. Nuksingan bada hana yenglakte. Phi hongdong na batawiro. Ado ima hoina yarak laba. Kaigi yadane machain haibaba. Phare loshilo. Ngan baso mana setkadaba firol singdo lokthokduna washroom da sangkre. Ngehaki matung tholakle. Ngasi dinusido maugi phizol setlamle nahal makhaidi yemdagi mapan thokpada maugi phizol setabani. Ngasidi maugi phizol ga setpaduda wakhangda nungai. Aigi nupi ni ko nang se kaina khalakpajani. Kayam ke hi habano nupi nangba. Loirabani thoamo. Ngan basu nupi da haidap yenglamlaga thokre. Nupi deso mana thamjaba sel do puthoraktuna bag to da hape aduga tholakle. Sumang da lairami nupa masa deso kari start dawduna nupi deso kaisu haidana kaida kakhale. Ngan ba na fetauna thauba hori. Mall da sai bro netraga mall da sai. Okay. Ngan ba hana nange aim in life kaino. Thaina nanga thengna jingai dadi scientist agi khankibani. Pamba budi natida. Sumagi apamba mukhalo hairgadi aduna habani. Adu aina tawna ba hotnabadi kai ge UPSC thadoi saro. Ngan ba maning harap yenglaktuna sini hena pambro. Kai ba scientist oibasina hena pambra haba. Adugi nati nangi apamba duda chapana phaidana yengse. Ani do mol yawaduna sanglakle lupaduna makhut ka samduna laklibani. Ngan ba ai bye. Nufi ani duga khusongnai. Nungai ba natro bye. Lahi noki adum nungai ri haidai. Sinangira. Aw bangna sana ba hinglibani. Ado madi ngan be kaina makok hotuna matang ni yadaduna luhongle. Yam thajadi magi mingdi kai gauge. Khangno magi ming lahi aduga magi na nuksi. Lahi makoda tingkokdana hai nuksi hainadre angang macha singsi ubada. Aduba nokta yadagom nakhwet makot tingkokdana khusongni. Nuksi bhai se yam phabani. Nuksi kaina kaurakpaduda napuidu khamre khangi. Mana nate ngan basu khanglibani. Nuksi ngan bada painiengle. Hai kaino mingkongno. Kaino se ngan bada asengba habadi kaibani na nangdi aina kitang halidudi aduna si cheko. Iham pakte ko tha ongkak tubu. Aduisu. Hai se. Chiche kai leibila kono. Magi dress khara leibila koni. Lao. Lahi masamang na sangdun anindo posta yenghali. Ngai masu khut maza dersan khong maza dersan aduga nuksi na pami haiba flower pot phajaba ama. Mon lauba temple du su leire. Ingtham thada ingdana ba haina leiba ngaktani. Nupi sina masa fatabasida. Nuksi so koina yenglakpada wal clock leiri du ubada nafetang na sangseli. Ngan basu nuksi gi manakta sangduna. Siani sida apama masu khalo. Pingdi amdre. Ngasai leiriba pumba ping ngaktani winter dress suit to anini puraklibado. Adudi ping yaudre. Sidi kaidawde ba idea. Tumlamdai da setlaga tunggadaba.
ꯁꯦ ꯑꯄꯥꯝꯕ ꯈꯜꯂꯣ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ ꯂꯧꯔꯁꯤꯔꯥ ꯁꯤꯕꯨ ꯑꯩ ꯀꯃꯥꯏ ꯁꯦꯠꯇꯣꯏꯅꯣ ꯀꯣꯛ ꯈꯜꯂꯣ ꯌꯦꯜꯂꯣ ꯀꯂꯔꯗꯣ ꯑꯣꯏꯅ ꯈꯟꯗꯨꯅ ꯁꯤ ꯌꯥꯔꯦ ꯑꯣꯀꯦ ꯀꯣꯏꯆꯠ ꯁꯨꯝ ꯆꯠꯄꯗꯨꯗ ꯋꯥꯔꯛꯂꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩ ꯋꯥꯔꯦ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯕꯗ ꯅꯪ ꯆꯠꯂꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯝꯒꯦ ꯉꯥꯟꯕꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯁꯤꯈꯛ ꯆꯠꯄꯒꯤ ꯋꯥꯏ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯗꯤ ꯇꯞꯅ ꯆꯠꯄ꯭ꯔꯣ ꯉꯥꯟꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩ ꯅꯪ ꯂꯩꯅꯤꯡꯕ ꯂꯩꯔꯤꯕ ꯑꯣꯏꯔꯗꯤ ꯆꯠꯂꯣ ꯑꯩ ꯂꯩꯔꯝꯂꯒꯦ ꯅꯪ ꯑꯗꯨꯝ ꯊꯅꯝꯂꯒ ꯑꯩꯅ ꯀꯃꯥꯏ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯑꯉꯥꯎꯕꯤ ꯑꯦ ꯉꯥꯟꯕ ꯃꯤ ꯂꯥꯛꯑ ꯃꯥꯜꯂꯦ ꯑꯩ ꯊꯣꯛꯂꯒꯦꯀꯣ ꯑꯗꯨꯗꯤ ꯑꯍꯣꯏ ꯂꯩꯍꯤ ꯄ꯭ꯔꯄ ꯊꯣꯛꯈ꯭ꯔꯦ ꯉꯥꯟꯕ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯡ ꯅꯥꯝꯃ ꯂꯩꯃꯥꯏꯗ ꯁꯧꯗꯨꯅ ꯐꯝꯂꯒ ꯀꯣꯂꯣ ꯀꯩꯑꯕ ꯆꯠꯄ ꯉꯝꯗ꯭ꯔꯗꯤ ꯄꯣꯒꯦ ꯁꯤꯗ ꯅꯇꯣꯝꯇ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯑꯉꯥꯡ ꯆꯩꯅꯤꯅꯨꯀꯣ ꯇꯞ ꯇꯥꯈꯩ ꯐꯨꯊꯔꯛꯀꯅꯤ ꯉꯥꯏꯔꯦ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯕ ꯇꯧꯅꯨ ꯌꯦꯡꯅꯤꯡꯗꯦ ꯉꯥꯟꯕ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯁꯦ ꯈꯨꯠꯁꯝꯒꯦ ꯅꯝꯗꯅ ꯍꯦꯛ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯍꯜꯂꯤ ꯊꯣꯛꯂꯛꯄꯗꯗꯤ ꯇꯞ ꯇꯥꯔꯦ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯄꯣꯠꯁꯤꯡꯗꯣ ꯊꯥꯗꯔꯝꯂꯒ ꯅꯨꯄꯤ ꯃꯥꯕꯨ ꯐꯠ ꯄꯝꯈꯠꯂꯤ ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯀꯩꯅꯣ ꯉꯥꯟꯕ ꯃꯤ ꯎꯅꯤꯌꯦ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯕꯒꯤ ꯄꯝꯃꯤꯅꯦ ꯊꯑꯣꯏꯅ ꯌꯥꯝ ꯍꯩꯅꯗꯦꯕ ꯊꯝꯃꯣ ꯋꯥꯏ ꯍꯥꯏꯗꯥꯏꯅꯦ ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯟꯕꯅ ꯒꯥꯔꯤ ꯃꯅꯥꯛꯇ ꯊꯝꯃꯤ ꯀꯥꯔ ꯄꯨꯔꯛꯂꯝꯂꯗꯤ ꯐꯤꯂꯝꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅꯅꯦ ꯒꯥꯔꯤꯗꯒ ꯍꯥꯞꯂꯝꯗꯣꯏꯅꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯅꯨꯡꯁꯤ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯅꯣꯛꯂꯛꯂꯦ ꯐꯤꯂꯝꯗ ꯇꯧꯕꯗꯣ ꯔꯤꯌꯦꯜꯗ ꯄꯟꯁꯤꯜꯂꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯑꯧ ꯑꯩꯈꯣꯏꯗꯤ ꯈꯔ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯗꯒꯤ ꯈꯔ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯀꯥꯏꯗꯩ ꯔꯣꯃꯥꯟꯁ ꯇꯧꯕ ꯌꯥꯗꯣꯏꯅꯣ ꯌꯥꯔꯦ ꯄꯣꯠꯁꯤꯡꯗꯣ ꯂꯧꯔꯣ ꯍꯣꯏ ꯍꯣꯏ ꯅꯐꯦ ꯅꯐꯦ ꯇꯧꯅ ꯃꯥꯅ ꯊꯝꯂꯕ ꯄꯣꯂꯤꯊꯤꯟ 3ꯗꯣ ꯂꯧꯔꯨꯗꯨꯅ ꯂꯥꯛꯂꯦ ꯄꯤꯔꯛꯑꯣ ꯄꯥꯏꯕꯤꯒꯦ ꯌꯥꯅꯤ ꯌꯥꯅꯤ ꯃꯃꯥꯡꯗ ꯊꯦꯠꯀꯦ ꯑꯩ ꯄꯥꯏꯕ ꯌꯥꯗꯕ ꯄꯣꯠ ꯀ ꯌꯥꯎꯕ꯭ꯔꯣ ꯋꯥꯏ ꯍꯥꯏꯗꯨꯗ ꯇꯧꯕꯤꯕꯩ ꯋꯥꯅꯤ ꯅꯨꯡꯁꯤ ꯄꯣꯠꯁꯤꯡꯗꯣ ꯇꯥꯛꯃꯜꯂꯤ ꯌꯥꯔꯦ ꯆꯥꯛ ꯂꯥꯝꯃꯦ ꯑꯩ ꯉꯥꯟꯕꯁꯨ ꯆꯥꯛ ꯂꯥꯝꯃꯦꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯖꯔꯨꯗ꯭ꯔꯦ ꯀꯥꯈꯠꯇꯨꯅ ꯊꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯛ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ ꯅꯨꯡꯁꯤꯗꯣ ꯆꯔꯥꯝ ꯆꯠꯇꯅꯕꯒ ꯋꯥꯔꯨꯕꯒ ꯃꯀꯣꯛ ꯉꯥꯎꯔꯛꯂꯦ ꯑꯩ ꯏꯜꯂꯧꯔꯣ ꯆꯥꯛꯇꯣ ꯌꯥꯅꯤ ꯀꯅꯥꯃꯨꯔꯨꯏ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝ ꯊꯣꯡꯕ ꯆꯥꯅꯔꯤ ꯉꯥꯟꯕ ꯌꯨꯝꯗ ꯍꯜꯂꯁꯦ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯉꯝꯗ꯭ꯔꯕꯣ ꯍꯧꯒꯠꯂꯁꯦ ꯉꯝꯗꯣꯏꯔꯥ ꯄꯝꯃꯨꯔꯥ ꯑꯗꯨꯕꯨ ꯃꯀꯣꯛꯇꯣ ꯉꯥꯎꯔꯛꯇꯨꯅ ꯍꯥꯏꯊꯔꯛꯀꯦ ꯇꯧꯏ ꯃꯇꯧꯗꯨꯗ ꯉꯥꯟꯕ ꯄ꯭ꯔꯄ ꯆꯪꯁꯤꯟꯗꯨꯅ ꯉꯥꯛꯄꯤ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯈꯖꯤꯛ ꯑꯃꯨꯛ ꯄꯤꯊꯛꯏ ꯁꯦ ꯈꯔ ꯊꯛꯁꯤ ꯅꯨꯡꯁꯤ ꯃꯌꯥ ꯇꯞꯅ ꯀꯥꯊꯣꯛꯇꯨꯅ ꯏꯁꯤꯡꯗꯨ ꯊꯛꯏ ꯈꯔ ꯅꯦꯝꯊꯕꯣꯏ ꯅꯤꯡꯉꯤ ꯈꯔ ꯐꯔꯕꯣ ꯇꯞꯅ ꯁꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯣ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯏ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯂꯩꯔꯝꯃꯤ ꯆꯠꯂꯒꯦ ꯍꯥꯏꯔꯛꯑꯦ ꯍꯥꯏꯅꯦ ꯑꯝꯇ ꯉꯥꯏꯈꯣ ꯅꯨꯄꯤ ꯃꯁꯥ ꯉꯝꯗꯦ ꯋꯥ ꯀꯟꯅ ꯉꯥꯡꯅꯨ ꯕꯦꯂꯤꯛꯅ ꯅꯨꯄꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯁꯦ ꯑꯃꯗꯨꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤꯗꯣ ꯏꯀꯥꯏꯔꯛꯂꯦ ꯃꯔꯝ ꯈꯪꯗ ꯉꯥꯟꯕꯅ ꯆꯦꯜꯂꯛꯏ ꯍꯩ ꯆꯔꯥꯡ ꯆꯈꯠꯅꯕꯁꯤꯗꯤ ꯃꯁꯥ ꯈꯪꯗꯅ ꯎꯏꯅꯣꯃꯤꯁꯨ ꯇꯧꯖꯔꯤ ꯔꯤꯆꯥꯔꯠꯅ ꯃꯁꯤ ꯑꯉꯥꯎꯕꯁꯤꯗꯤ ꯅꯨꯡꯁꯤ ꯏꯀꯥꯏꯔꯗꯨꯅ ꯆꯪꯈ꯭ꯔꯦ ꯉꯥꯟꯕꯅ ꯊꯥꯏꯅꯒꯤꯗꯣ ꯊꯦꯡꯅꯔꯛꯏꯅꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯍꯧꯔꯦ ꯀꯅꯥꯕꯣ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯉꯥꯟꯕ ꯕꯦꯂꯤꯛꯇ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯌꯦꯡꯗꯨꯅ ꯀꯅꯥ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯂꯩꯍꯤꯅꯤꯗꯅ ꯕꯦꯂꯤꯛ ꯃꯇꯤꯡ ꯈꯪꯉ ꯍꯥꯏ ꯔꯤꯆꯥꯔꯠꯅ ꯑꯗꯨꯗꯤ ꯋꯥꯔꯤ ꯍꯧꯗꯣꯔꯛꯇ꯭ꯔꯣ ꯍꯧꯗꯣꯔꯛꯇꯦꯗ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯐ꯭ꯂꯥꯁꯕꯦꯛ ꯂꯥꯛꯄ꯭ꯔꯥ ꯕꯦꯂꯤꯛꯅ ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯇꯤꯛꯀꯠꯀ ꯂꯧꯁꯤꯜꯂꯝꯃꯒ ꯆꯦꯟꯈꯤꯅꯤ ꯉꯥꯟꯕ ꯑꯗꯨꯒ ꯇꯥꯗꯕ ꯃꯈꯩ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤ ꯑꯅꯤꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ ꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩ ꯁꯤ ꯄꯤꯔꯨꯈꯤꯒꯦ ꯑꯗꯨꯒ ꯊꯣꯛꯂꯛꯀꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯀꯥꯗ ꯆꯪꯂꯛꯏ ꯅꯨꯄꯤꯗꯣ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯤꯒꯤ ꯆꯝꯄꯜꯁꯤꯁꯨ ꯇꯣꯡꯒꯗꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯣꯖꯥꯁꯤꯁꯨ ꯑꯅꯤ ꯂꯣꯜꯂꯒ ꯇꯣꯡꯒꯗꯕ ꯑꯗꯨꯒ ꯁꯤꯅ ꯅꯪꯅ ꯐꯅꯦꯛ ꯃꯅꯨꯡꯗ ꯁꯦꯠꯀꯗꯕ ꯅꯨꯡꯁꯤ ꯍꯟꯗꯛꯇꯤ ꯉꯛꯅ ꯀꯩꯅꯣ ꯅꯪꯅ ꯂꯩꯔꯤ ꯃꯌꯥꯝꯁꯤꯅ ꯏꯪꯍꯟꯒꯅꯣ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯇꯧꯒꯗꯕꯅꯤꯀꯣ ꯑꯍꯣꯏꯕ ꯐꯔꯦ ꯑꯗꯨꯗꯤ ꯁꯤ ꯊꯝꯖꯔꯣ ꯑꯩ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯎꯒꯦ ꯊꯧꯔꯛꯂꯦ ꯃꯄꯥꯟꯗ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯃꯥꯁꯨ ꯂꯩꯍꯧꯔꯤ ꯉꯥꯟꯕꯅ ꯃꯄꯥꯟꯗ ꯌꯧꯔꯛꯄꯗ
ꯑꯅꯤꯗꯣ ꯁꯣꯐꯥꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯃꯃꯥ ꯅꯨꯄꯤꯁꯦ ꯃꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯕꯅꯤ ꯆꯥꯛ ꯈꯤꯇꯪ ꯄꯤꯖꯕꯤꯌꯨꯕ ꯍꯣꯏ ꯍꯣꯏ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯔꯤꯆꯥꯔꯗꯅ ꯅꯨꯄꯤꯁꯦ ꯃꯁꯥ ꯌꯥꯝ ꯐꯠꯇꯕ ꯃꯥꯜꯂꯦ ꯉꯔꯥꯡ ꯃꯣꯏ ꯑꯦꯛꯁꯀꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨꯔꯦ ꯑꯗꯨꯅꯅꯦ ꯚꯦꯂꯤꯛꯅ ꯂꯨꯍꯣꯡꯂꯕ ꯅꯨꯄꯤ ꯑꯃꯅ ꯑꯦꯛꯁꯀꯤ ꯃꯅꯥꯛꯇ ꯆꯠꯄꯁꯦ ꯅꯥꯒꯟꯕ꯭ꯔꯣ ꯂꯝꯕꯤ ꯐꯠꯇꯕꯗꯨꯗ ꯎꯐꯨꯜ ꯈꯔ ꯆꯥꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯉꯔꯥꯡꯗꯒꯤ ꯂꯣꯛ ꯊꯨꯡꯂꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯤ ꯁꯝꯖꯤꯟꯈ꯭ꯔꯒ ꯆꯠꯄ ꯇꯥꯔꯦ ꯅꯣꯡꯁꯥꯕꯅ ꯀꯝꯗꯧꯕ ꯉꯥꯟꯕ ꯁꯣꯐꯥꯗ ꯃꯁꯥ ꯄꯨꯝꯕ ꯉꯥꯊꯗꯨꯅ ꯈꯪꯗꯦ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠꯁꯤꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯃꯥꯅ ꯀꯃꯥꯏꯅ ꯂꯩꯍꯧꯕ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯆꯠꯅꯤꯡꯕ ꯅꯠꯇꯦ ꯔꯤꯆꯥꯔꯗꯅ ꯑꯗꯣ ꯃꯁꯥꯗ ꯈꯪꯍꯟꯕꯗꯤ ꯃꯥꯁꯨ ꯆꯦꯛꯁꯤꯟꯖꯅꯕ ꯑꯩꯅ ꯏꯆꯦꯗ ꯍꯥꯏꯔꯝꯂꯕꯅꯤ ꯐꯔꯁꯦ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯁꯨꯝ ꯆꯠꯂꯣ ꯁꯤꯗꯗꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯌꯦꯡꯍꯧꯔꯒꯦ ꯚꯦꯂꯤꯛ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯃ ꯑꯣꯏꯅ ꯈꯔ ꯋꯥꯕꯤꯕ ꯇꯥꯔꯦ ꯋꯥꯖꯔꯒꯦ ꯂꯩꯔꯤꯃꯩꯗꯤ ꯅꯅꯥ ꯆꯥꯛ ꯆꯥꯔꯨ ꯂꯥꯎ ꯉꯥꯟꯕ ꯑꯅꯤꯗꯨ ꯂꯧꯁꯤꯟꯗꯨꯅ ꯕꯥꯏ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯎ ꯔꯤꯆꯥꯔꯗꯀ ꯚꯦꯂꯤꯛꯀꯅ ꯑꯩꯈꯣꯏꯗꯤ ꯆꯥꯔꯛꯂꯦ ꯅꯪ ꯆꯥꯊꯣꯛꯎꯔꯣ ꯉꯥꯟꯕꯁꯨ ꯄꯔꯄꯞ ꯆꯪꯈ꯭ꯔꯦ ꯅꯨꯡꯗꯥꯡ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯦ ꯊꯣꯏꯗ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯔꯦ ꯈꯪꯅ ꯆꯥꯟꯅꯕ ꯂꯩ ꯈꯪꯕ ꯅꯠꯇꯕꯅ ꯉꯥꯟꯕ ꯚꯦꯂꯤꯛꯇ ꯐꯣꯟ ꯇꯧꯔꯛꯏ ꯑꯣꯏ ꯍꯨꯔꯥꯟꯕ ꯏꯆꯦꯗꯣ ꯌꯥꯝ ꯊꯤꯜꯂꯣ ꯀꯩꯕꯣ ꯈꯪꯖꯔꯦ ꯅꯇꯥꯗꯣ ꯇꯧꯔꯅꯨ ꯀꯥꯏꯗꯅꯣ ꯂꯩꯔꯤꯗꯨꯕꯣ ꯍꯥꯏꯔꯣ ꯂꯧꯕ ꯂꯥꯛꯀꯦ ꯉꯥꯟꯕ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯐꯥꯗ꯭ꯔꯣ ꯀꯩꯅꯣ ꯉꯥꯟꯕ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯆꯦꯗꯣ ꯍꯜꯂꯛꯇ꯭ꯔꯦ ꯑꯩꯗꯤ ꯅꯪꯅ ꯃꯥꯜꯂꯨꯔꯦ ꯋꯥꯍꯩꯗꯨꯗ ꯚꯦꯂꯤꯛ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯑꯍꯥ ꯚꯦꯂꯤꯛ ꯗ꯭ꯔꯃꯥ ꯁꯥꯟꯅꯒꯅꯨ ꯀꯩꯗꯧꯔꯒꯦ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯔꯦ ꯉꯥꯟꯕ ꯑꯩ ꯐꯥꯗꯤꯌꯦ ꯚꯦꯂꯤꯛ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞ ꯍꯥꯏꯔꯛꯄꯅꯤ